Ngara numidang wairam phongkiba pandam pause digi maruoiba pau khara khangasaraga miyamda khudo tamjage AAP gi MP na Manipur gi issue khananaba Parliament suspension of business notice pisingkhrai Jiribamda nupi angang taruk ot nairaga hatkiba asina akiba phanglaba Manipur laikha tarapagi phibamda lakle MP Sanjoy Parliament ki nungju miphamasigi ngasi Rajya Sabha miphamda Aam Aadmi Party AAP gi MP Sanjoy Singana Manipur wathok khananaba suspension of business notice ama pisinduna house ki pokning singsingkhrai MP Sanjoy Singagi notice aduda Manipur da tha taraga mapal pharaklaba ethnic violence asida yum kaya mai thakrai miyoi kaya gi punchi lomkhrai miyoi lising kaya na mayum laitana lanjena duna lairi haiba wafam sing phongdokle Manipur irang asida nupi angagi punchi ngak sembagi thabak State amadi central lengang na thawaida bana nupi angang kaya hat patupagi thabak sing sathare Manipur de leptana curfew thamba internet thingba project mamalwang khalakpa amasung hidak langthak phangdabana lamdam asigi miyam khangba ngambagi pallan thoklei masi law and order gi crisis khaki wafam natana miyoibagi hak amade democratic value singda sauna su anbane amaramda Manipur da thoklibi irang asida Lantum kaya yamna mangkre habigi sabsaba report piraknaba amadi lanjenariba singi rehabilitation gi kari thawrang lakhwali habigi marik chumba report pikhalaknaba Supreme Court na khangalabasu state lengang na thawoidena leiri Sanjoy na hai kumjale singani ga sumna kunga marigi November 3 ta Jiribamda nupi angang taruk ot nairaga hatkiba duna akiba phanglaba Manipur laikha tarakpagi phibamda laklei Amaramda tha taraga mapal pharaklaba Manipur gi irang ase loisinaba Prime Minister Narendra Modi na ngachi phawba Manipur da chattana leiba asina BJP ni lusingba center lengang na Manipur gi watho asibu karisu laitana khali haiba mayak singna takli haina su Prime Minister bu maral sikhe loinana irang asina maram oidina tangai fadaba polam singi mamal atya pakna wangkhiba na miyam awaba mayoknabagi mathakta Hidak langthak sumarang kaina phangdabagi khudong chadaba mayoknare amaramda irang asige waroi simpuraknaba honabagi mahut lengang na curfew thamjinba amade internet thingjinba na maheroi yaungna miyamda hena khudong chadaba kaya mayokna hali haina su Sanjoy Singana house gi pungning singsingke nakal amaramda Manipur da thokliba watho asi masing yamlaba Central Security Force sajilaga waroi simpurakpa yaroi haina Mizoram gi amata ngairaba Zoram People's Movement ZPM gi MP Richard Balamanga haina Parliament mifamda phongdokhrei haujik sathariba Parliament ki ningtham mifam gi ngarang Lok Sabha mifamda Mizoram gi MP Balamanga haina mathaki wafam ase pothokladuna tha taraga mapal pharaklaba Manipur gi irang ase khut thoknariba community ani dagi lusingba sing puna wari sanaduna wara simpuraknaba Center na athuba matamda thabok lakhofam thoi haina center lengagi pungning singsingke Mizoram MP asina Manipur irangi wafam sing pukhaladuna community anigi marakta mamang sahi lising anigi sumna kun humdagi me ahumdagi khu thoknariba asida miyoi chani ga yangkai hena sikrei miyoi lising humpu hena lanjena duna leide irang asida yum kaya mai thakhiba galonyana church ahumgi mathakta mai thaduna amang ada thoankrei Manipur gi watho ase Central Security Force masing khangdana thajilaga waroi simpurakpa yaroi matam chupagi oiba waroisin ama puraknaba center lengangna mediator oiraga khuthongnariba community ani gi luchingba sing table amada puna phaminaduna wari sananaba thaurang lokhatpiu center na chair logduna pangthokadaba mifamda community animaki mekedige tunga tunga me issue sing khudam oina Manipur da president rule thamba natraga thamdaba Manipur gi luchingba sindokpa natraga sindoktaba Sapra administration irang asida laikhidraba singi imung manungda compensation piba asina chingba puthokuna wari sanaba yai haina su center government gi pungning singsingke makha tarapa pauda aingonda amadi lengakta chairiba sing asumba karino hana thikatpiu karingumba lengang lalamnabade aibu phasi tau biren lamdam sigi yelawmi sing constitutional protection amagi makhada kanduna thamdribu fawba lengakna hanba laitena hona khigani CM aingonda amadi lenga asida chariba sing asumba karino hana thikatpiu karigumba lenga asina tawriba asida lalamlabade aibu phasi taw haina se minister nongthom berena phongdokhrei
Manipur Lengaki Department of Tourism gi miyeng makada Indigenous Peoples Forum Manipur na sinduna Kamjong District ke Chadongda Manipur United by Diversity haiba thimda nominini pangthokadaba Manipur Indigenous Peoples Cultural Exchange Festival hawdokpagi thoramda Chief Minister na mathakki wafam asi phongdokhibani hawdokpagi thoram aduda Yes Minister Govindas Kothojam Transport Minister Khasim Basum Health Minister Dr. Sapam Ranjan CAF MPD Minister El Susindro Hills Area Committee ki Chairman Diganglu Gangmai MLA Singh Losi Diko Zahem Lungpamai Ramuiba Tourism Corporation of Manipur ki Chairman T.A. Syam Kumar Saruk Yavagalonina tunga mapurok ki miyoy sing na nat ki oiba jagoi isay kayaso kudol tamki Chief Minister na makataraduna lamdam asigi jilawmi sing constitutional protection amagi makada ngaklaga thamdriba fawba lairiba lenga asina hanba laitena hotnaba galonina war on drugs amadi mapalagi sangsilakpa miyoy singna pirakleba saitheng kaya asi koknaba makata na hotnakhigani mapaldagi sangsilakpa mitop sing khandoktuna Maheurolagi lamina lava lamdam sigi yelhaw puruk kuntraga mari tek kaidena laminasi ningsing bathok traba matamdagi ipaipu singna thang ta khaktana iramdam asi ngaktuna lakhibani matam adugi ipaipu singi thongna haujaki mirolna matau tamsi iramdam asi kanduna chakhapa lamdam ama oinaba paikhatpa yaba thabak lengangna paikhatpa galonina wall on drugs su mapum phana mai paktriba fawba chathakigani Lenga asina lamdam asi kannaba hanba laitena changsingkhigani maram chaba thabakta lengaktagi mateng hangba matamda sojina mateng pangkani haina su phongdokhi makha tarakpa pauda CRPF ta attack tawbada chenabani haiba kuki militant remand louthakhre Court of Special Judge NIA Manipurna CRPF camp ta attack tawbada chenabani haiba kuki militant amagi judicial custody makha tana sangthakre ngasi Imphal da leiba NIA gi Special Court amada chaliba sahi asigi haukiba April 13 ta naran sena maningda leiba CRPF camp ta bom amadi namai kapsinduna chathakhiba attack aduda chenabani haina hauji New Delhi gi Rohini jail da leiba thongmin than haukip tha asi kungamanga fawba makha tana NIA gi judicial custody da lenana ba khangankre makha tarakpa pauda osi oiramba Ibotombi gi mayumdigi Niyam kanya yantat lamba tiki ubaksing pagatkray. Ziribang police station gi osi oirambadagi handagta voluntary retirement laukraba. Ibotombi gi mayumdagi Manipur Police amade. Forest Department gi kanggo amana niyam kanya paisinduna thamlamba. Tikpambi gi ubaksing pagatkray. Hiram asigi matangda press na fangba pao gi matung inna. Ngasi nungtil pung 3:30 taba matamda ziribam ningteng punjawda leiba. Osi oiramba Ibotombi gi mayumda. Forest Department amadi police ki apamba kanggo amana red chathakhiba galonina mahaki mayumda paisinduna thamlamba tikpambi ki khaidoklaba upaksing phagat pangamkhibani